ngasi phongkiba tongan manipuri sifongsinga amasung thokiba thawdo wathoksingdagi maruoibi ipausing miyamna thamjagi ahanbada hoyelan pawdagi lakusaraga peace committee semlabasu mapham anida nongmei kapnakhre asi ana yawre khamelok khunjinda kuki militant singa khut thoknabada khunja tara sokle kuki lal hoba taruk siramgani thajanari yum kaya mai thakre amaromdana Torbung turel mapanda khut thoknabada kuki lal hoba ahum sire Ministry of Home Affairs na Manipur gi lan lephanabagi damak tha sigi tarada governor na lusingba peace committee semdra masigi members ngi maming matha phawba ngarang lakthokrabasu satharagli belan sidi loishinba naidabadigi ngasisu mapham anida koki militant singa khuthoknabada khunja tara sokle koki lalhauba taruk siram lagani thajanari yum kya mai thakre adugo koki militants amashiraga ani sokre anma thagdo asi ngasi ayuk pung 12 rom tarakpada sagolmang peace ki manungsanba Nongsum mitai khul yauna khuki bung amadi sai bung kuki khul singa lonana lairiba khamelok khunjuna thokibani khul asigi mathakta khusu climatic sana paiba kuki militant sing leiba ubadagi mitai khul ngak liba village volunteer force na sangsinduna makoi bu takthokina bohotna rubani hairi BBF singna kuki militant singa lairiba mapam adu tamna sangsilubada kuki militant singna hanna khut tharakpadigi nakalani gi marakta akan mongda numiyungba matung phawbada khut thokna khibani hairi Thawdo asi khamelok khakta natana akoibada laidiba kuki bung sai bung songma aikajang salofai khongbal kuki all bonmang amasum khayangnasing mapham sing phawba nakal ani na kunsinduna kuthona khi thawdo thokriba mapham asiga irap lapna dana lairam khiba Gurkha regiment gi kangbu phawbu yopsilatun nomai kapthoraki mapham asi mamang thagi kungani panu sunakal ani gi marakta kuthokna khibada natana yum kya mai thadokraba mapham ni Adubu ngasisu amu hana kuki militant singna mai thadokpada saktana lehoba yum sing makhatana mai thanana bhonarakpagisu ngasigi thawdo asi thokibani kuki militant singi mai kaidigi sniper rifles yauna apama makhalgi khulai sing sejanaraki thawdo asigi pau tabadagi mapam asi tamna hochulaki basam rifles sing yamlaba nupi miyamna lamlong kaithel singarel songbung langkhai paurabi kaibi taret khul pangai khunrakpamna singba lambi thingnu salankidi taret khul dadi nupi singna Gurkha regiment ki kangbu lakpada thatuna thamlubadagi muknaraktuna Gurkha regiment ki personal sing nupi sing tan khaina ba nongmai phawbu kapkhe adugo khulgi nupa sing tholakpadadi nongmaina kapkani haiduna kianki BBF ki lan pangba lakna khiba misam kya su lambi thairaga sanakhi ngasigi thawdokta soklaba sing dik khunrakpamdagi thoksum prem sei taragani pan larik yengbam laikai digi ngangbam amarjit sinamdagi hoirem birla sei kuntraga mari Uyumpokdagi Moirangthem Jiten se yang khaiga homdoi Sinamdagi Pukramam Dine se kuntraga homdoi Morok Inkholdagi Iram Oken Kaibi Hekak Mapaldagi Ngangom Rakesh se kungani pan lamlaidagi Horongmam Helen Maiti se kuntraga homdoi masung singa makha sorok khaibam laikai digi nira sorok khaibam amadi ungdongmam mamang laikai digi thangjam bimol se nifuni hari soklabasangi manungda ngangom Rakesh ki dingak to nongmai maruna pan madagi thabak romda sangsinduna leiramdagi operation tawduna lakhokre adumapu maki phibam luna leiri aduga thoksom prem sei taragani pan gina thabak pan ma nongmai maru ama tonglomda lungs amaya nakna phawdo khibadagi maki phibam silori hari solabas sing ras midicity amasam zanim salakanari thawdo sida kuki militant singi mai keda miyoi taruklom shiraga aso open kharasu yoromgani habigi thajaba lainari amaromda governor ngasi susampur Satluraga halaklaba matung pungani rom tarakpada kangbay amadi Torbung maning singdagi kuki militant singa khulngak liba BBF singa kuthonakre thawdo asi kuki militant singna Torbungi turel mapalamada JCB sejanaduna bunker sanana bohonarakpadagi Maha regiments amasum BBF ki apunba force amana tawdana bahairubada nakal ani ki marakta kuthoknarakpaga loinana nomai kapnabaduna kuki lalhauba ahum sire hairi laikhidrab kuki militant singi haksang sing Sambu district hospital thamli hairi nasu pausna makhatana su phongdorakli atopa paw madana kuki militant singna plan torama bom pokhairapada naha masokle masing yamlaba miyamna mamang thagi kungani pan sugunu manakta leiba su tawnariba United Cookie Liberation Friends UKLAF ki finance secretary ki yum oiriba Nasvet kem thugaibigi miyam khupna thomjinbada yawkhibadagi hauju phawra mapang khangdriba sugunu mandar laikai digi ngangop navy ki kungul liba ngasi amuhana miyam khupna sangsilobda kuki militant singna mangjongna plan torama bom ama pokhairakpadagi naha ama soktuna laikanakhre thawdo asi ngasi nungtil pung 2 makhai rom tarakpada thokibani
ngasi mapang khangdana amu hana thomjin kiba miyamna Nazareth khul yauna masiga tainana leidi mapam singa park sanna ngangom nebi bu thibi ki thabuk sata kibani masida hanadagi plan tawduna thamlamba bom amada thenglubadagi pokhairatuna langmaidong mamang leikaidagi himnam bopenji sai kungani tho apokpa YB Shorjit kauba nahama bom asina mangaksamna pandana sokibani ma ahanmada kaksin kunawgi PIC da pukotun ahanma laying piki matana kaksingi Ziban Hospital puraktuna lekatnaraba matungda makhatana laying number rims da pukhalakibani hanisu pawuksida makhatana supalakli amaromdana shugi kuki militants group anigi losing musinga Assam gi Minister Himanta Biswa Sarma ga unakhre Himanta Biswa Sarma Susampur satkadawri Mamang thagi ahumdagi horolaga ngasi numit nipuga matwini sujilaglaba Manipur gi lan khamnabagi dama Union Home Ministry na Governor Ayuk-Peace na chairperson oiba Peace Committee CM kiba thasigi tarati Imphala laglam kiba North East Democratic Alliance nedagi conveners oiba Assam gi Minister Himanta Biswa Sarma ga Manipur gi shu tawnari kuki militants gi group ani gi lusingba mariga Guwahati da unaduna wari sanaramle Makatana Minister Himanta Biswa Sarma lakliba sayolasigi manungda Manipur gi tamthiraba lan horakpam ahanma lanpam oikiba Susampur sakane hari agency ki pauna haibada Manipur gi su tawnariba koki lalholup ani gi lusingba mariga mahaka ngarang numidang Guwahati da unakhibani hari pausina makhatana haibada nakalani gi marakta unaduna wari watai sanakibadu mahiyan ki amasum unabadu da sarugya ki koki militants group ani gi lusingba mariduna haujikti nedagi conveners oiriba Assam gi Minister Himanta Biswa Sarma na khut thingjin birabanina Manipur tangdu leita soidana hanjilaglagani haibagi thajabasu fongdokhi hari loinara ngarangi miphamasigi matungda makhatana koki lusingba singa unaduna wari sananabagidama Himanta Biswa Sarma lakliba sayolasi Susampur sakabya hari panmayabadi mangna thasigi tarada Imphala laklambadadi haujik Manipur khwairigi maru oiribasi ing tapa masum stability lehanbani hairamkhibane duga BJP gi oina su hairiba phibamasi lehanmana yamna maru oi haba wafam su phongdoklamkhibane su pawsta makhatana falakli atopa pawmana Manipur government gi maikaidigi lan manung Susampur ihan hana satpa governor na oire Governor na Indigenous Tribals Leaders Forums ITLF amasum CSO singa wali sanakre relief camp sing hakthing na yengsinkre me ahum English singa ni kun go humdoiri hauju phawda leptana sathargliba kanglu masel gi lan gi horakum oiriba Susampur da mamang thagi kun ga mapana laklamba Union Home Minister na satlam labas state government gi maike digidi ngasi ihan han bu oina Governor Ayuk-Peace na Susampur da satuna mapham adugi Indigenous Tribal Leaders Forums ITLF yauna CSO singi lusingba singa haujak tholagliba lan leptana tangdu leitaba punsida hanjin hanabagi matan wari sana bawkre Governor gi khongsat manungda ITLF amasum CSO gi lusingba singa du Susampur gi Torbung da leiba 27 Sector Assam Rifles gi headquarter unadana wari sana khibani wari sanaraba matungda Governor na permission da phongdor kibata lenga ki mekedigi Manipur tangdu loitaba phibam hanjil halangnaba ariba pombai puthoktu honari ing tapa hanjin hanbag loina miyam bu ngak sena bigdama Manipur gi tungan mapam singda matik sab central forcing thamle duga union lenga na state asig education yauna tholok bi thawdok sigi matang sathakadaba judicial inquiry yauna lanjenari bi singi relief amasum rehabilitation gi matang yamna haksina lawri hari Mak masamang na lusingba Peace Committee amasu CM li hairi Union Home Minister gi mekedi gi relief amasum rehabilitation gi damak lupa crore samaga amaga point humdraga mga pirakani haibagi thajab pirakle Home Minister Amit Sana miyam gi damak saklamba wasak sing thabak to onthokna ba hotnari amasum wat awu sing so athubu matamda khangdok tu matik sa thabak sing pekalaga naki Maramashina Yariba Make Atubama Mausagi Pum the Hanjilagani Highway Tazaba Pundok Laduna Madilenaba, Lusing Bussing Su Amaga Amagi Marakta, Yashina Dunu Wadi Watai Shanaraga Inta Papur Navahona View Haidun Apple Tokim, Loina Atopa Relief Center sing the So Amuhana Latuna Yangsin Kigani Highway Tazaba Pinokim, Kongsana Sigimanung Sana Governor na Susampur College, Solbrook School Amasum, Sense Mary's Higher Secondary School Hangli Relief Camp sing the So Hacking Nangski. Game sing si the later Kiba Muation Amahoy award passing to Yangsin Kieduga, Mount Susampur District Administration Amasumari Lenaba, Loisang sing the relief camp sing the later Kiba Singi Manunda, Nupi Angang sing Amasum Sahi Yam Lavasingi Akanava Tarang sing Pekanava Poktak Piki, Governor Kongsa the Susampur Deputy Commissioner Sarat Arozu, IGP Kabib K Amasum, ESP Kartik Maladin Sing Yaki.
Governor Impalda halakpagi lambi da moirang kumduna mapam adugi relief camp sing moirang college singu thangjing guest house na sing moyauna camp ahum da satuna mapam sing adura lerakiba miyamga suma koina mayoknariba awana singi matang haktengna wari sanaki Governor gi meke digi lengang na pangbe ba mating pangan hena thajaba piram ki baga loinana miyoi sing adugi tangai fataba pulam sing phangana ba DC to poktak pikhi Relief camp ki yauna miyamna governor na phungdolam ki bada Manipur mausagi phibam hanjal halakna ba araiba pambe sing potoktu no honari hauju phawad masigidam state lengak pu mating pangna bagidama central forcing lising ni purom lakle kanglup ani gi marak thoki ba thagdok sing mamal yamna ba punsi sing mangan kremasum lantum kya sum mangan ki bada ma yauna mi pungkudi magnasu nungai taba fawe ki tholak liba thagdok sing asigi matang na leba asigi president prime minister amasum home minister dasu mahak marik sum wafam sing phungdok ki ba loinana tholak liba thagdok sing asi laksin na bagidama kodong ti ba thokpa yai khanma mafam singda security force sing thamle swaki Makasa tarak poina to papaw mana shira basu shina masama sagi mayum da handuna satningle haina ningam daba phongtok narakli Hawkiba mamang tha me ahum nagi tholakiba kuki militant singna nomai kapsilakpa madi yumai thadun lanjinarakuna tungan mapam singi relief camp singda lairiba miyoi singna thoglibi irang tha amaga numit mapani fajalagba fawbada lengana ingta papurakpa ngamdrabanina sirabasu sina kuki militant singna laisinduna lairiba khul singna makhoi makhogi yum singda handuna lainingle haina relief camp singda lairiba miyoi singna phungdok narakli Kundrapam AC amadi lamlai AC gi manungsana tungan mapam singda hangliba relief camp singa madi mari matagi yum singda sangjapam lauduna lairiba miyoi singna pauksi esi da phungdorapgi matungina hauji thoklibi irang asi adumak farakani haina yumda haning na khangduna lakhibani adubu thoklibi irang asi tha amaga numit mapanni henjilaglaba fawbada lengak nasu akanaba thorong amata paikat piraktaba amasum irang asi faragadra haina khalurabasu ngasi fawbada adumak tungan mapam singna kuki militant singa nomai kapsilakpa amadi yumai thabagi thabak sathaba lepalaitrik loinana lengang nasu sap sabu wapum haibada relief camp singda lairiba miyoi singi kari karama thabak thoram sing paikat piribagi haina khangbusu ngamdrabanina Relief camp singda lairiba miyoi singi thamoida masa gi mayumda haningba phawnarakri maramaduna athubuta lengakna yumda hanjinba ngamnaba akanaba tharang thausil sing pakhapiyu natrabda relief camp singda lairiba miyoi singna shirabasu sanglabasu isai gi yumda halagani haina sanakrabadi madura tholakpa apapata punama adugi texak india amadi manipur lengakna pugadabana haina su phongdorakhi kundrapam asida hangduna lairiba relief camp amada leramba ahalamana phongdorakibada koki militant singna yumai thabada ising kangkiba marakta yamna wana lau udana loksakiba phau seng singsu yaukre kumgi lau singubagi matam yausilaglabasu isai khul sangsinuna laiba ngamnaba maramna lau ubagi thabak thoram singsu paikhatpa ngamdre loinana irang asi laiba maramna thabak sufam nongpham su leitaba asina maramoiduna olakpa sahidari kari saraga hingadoribano marup mapang yauriba singamadi angang singe lairik laisu tamnabagi selna kadaidagi puthorakadoribano khanbada relief camp singa sida lairib mipum kudimaki thamoinungda mi paiba madi nungnang phaunare Hausuk relief camp singda lairiba miyo ayamba lau uzaraga hingbana yamani maramaduna lengang amati mari lainaba singna manipurgi miyamna haujuk thengnariba kudong sadaba sing yenglaga yamna athuba matamda masamagi khul singda hanjaba ngamnaba akanaba tharang thausil sing tawbiyu loinana relief camp singa sida kayam kuina lengangna lehangadoribano lengangna thoklibi irang asigi sapsab oroisin ama puraktuna mausagi punsida hanjan hanbiro karigumba lengangna madu ngamnaroi hairagana shirabasu sina aikoi isai khul singda hanjakragi haina relief camp sing da lairiba miyoi sina yamna ningamdana pauksi sida phongdoknarakhi amaromdana Delhi satuna kanana thogaliba lanphamno mariksumna khangalu UCO Delhi salo kariginama kanana thogaliba lanphamno haibadu mariksumna khangalo haina United Clubs Organization UCO Ward number 9 Kaisamthong AC chairman Haisyam kan haina thadorakpa siol amana phungdorakli siol aduna makha taraduna hai manipurda hojik thokliba khanglup anigi irang asi thama makai fagadoraba fawbada sangtainaba ngamdana laidibisi karigino haibisi yamna kupna khandaba mathau tare Center gi lengana kanglup amakhaki yenglaga manipurda sakliba maye simuthanaba honabigi thawrang hauju fawwa paikhanaba honabidri manipur gi hauju oiriba fiba masidi state asigi MLA yankhaina amata oina punchinbiro maitai gi laidiba akhang
अहैसिंग टेबल टीवी की डिस्कशन अवार नैनब खकी मतम नत्रे तंपाक की सिविल सोसाइटी ऑर्गेनाइजेशन सिंग तोखाई तोखाई थबक तौबिरनो अमत ओइना पुनसिनबिरो था अमा मखा हेना फजलगलब इरांग असि मपुंग फाना लोइख्रब मतुंग इंग तप हंजलगलब कांदा तोवान तोवान लीडर अदुमा ओइबियु अदुबु मतमना मणिपुर की अपुन की शक्तम थुगाइना होनरिब कुकी एमएलए तारागी मथक लौकटपम थोप लोगी ओइब थबक थोरम सिंग मणिपुर लेंगन अथुबु मतमना लौकटपिराइखे सिउरादुना मखा तारादुना हाय मणिपुर हौखिब मे अहुमदगी हौना मणिपुर की समजरबा मितै मिसम सिंग लोगी वांगबरा थबक थोंग क्या सा थबक लोइना मरा लेजद्रब सिंग नोमै कापसिंदुना मदि मिसम याम क्या गी युम कै यावना मालसांग क्या तुनमै थाबिखिबा थबक थोरम सिंग सथरिब कुकी एनपी अमदि कमिटी ऑन ट्राइबल्स यूनिटी बुलंग अथुब मतमदा अनलॉफुल ऑर्गेनाइजेशन अमनि हाना लाथोकपिदुना काइनिंग लेरबा मणिपुर की अपुनगी सक्तम कन्ननबा लेवासी गुलुसिंग सिंग दिल्ली दे सतुना मपि मपा ओइरिबसिंगी मफमना थोकलिबा लेबक थिबा मिहात मिपुन अमदि युमै थाबगी लोगी वामना सथरगलिबा थावोंग सिंग सि करिगिदमक अमदि कनाना थोकवनबनो हाइबदु खंगनबियु स्वाइदि मखा सथरकपने सनालेबा पाउक्सीदि अतोप मरुइबि इ पाउक्सिंग मैमना थमजगे ऑफिस कादब एम्प्लॉय सिंग तोलोपी रोय चीफ मिनिस्टर रिलीफ कैम्प लाइदिबसिंगी युम लिसिंग मरिरोम सारगने मणिपुर हौजिक थोकलिबि इरांग असिगी खुदोंचाब लौरगा मसागी तोफम थोप मथौ तौदनबा लैंगाकी ऑफिसर सिंगी मथक्ता नो वर्क नो पे पालगने रिलीफ कैम्प सिंग लाइदिबा मियामगिदमक लैंगाना युम लिसिंग मरिरोम सानब कैबिनेटना वरेप लौरे हाइना चीफ मिनिस्टर नोंथोम बिरेना फोंदोखरे चीफ मिनिस्टर सेक्रेटरीट की दरबार हॉल पांथोकिबा पावगी मिफम अमद चीफ मिनिस्टर एन बेरेन हाय लैंगा की थबक तौरिबा ऑफिसर सिंग मसागी तोफम थोप मथौ पांथोकदबने ऑफिस का ऑफिसर की नो वर्क नो पे की मखा एक्शन लौखलगनी इरांग मरम ओइरगा मखोगी थबक मफम चतुना थबक सुब नुंगाइतब लेरबसु स्टेट असिदा इ ऑफिस चतनबा हौख्रबने मरम इ ऑफिस की खुथांगदा ऑफिस की थबक सुब याय इरांग असि खुदोंचाब लौरगा ऑफिस कादब यावराइकी महाकना हाय मणिपुर थोकलिबि इरांग असिना मियोय लिसिंग निफुगतरे रोम मयुम मकै लेहंद्रे अदुबु अकनबा इरांग मर अदुदा लैंगा की ऑफिसर सिंगना मियाम सफगदब मफम सिंगदा पुथोकिबने मणिपुर की सिंग मसुम तमगी मियामना अकीबा फोंदनबगिदमक यूनियन होम मिनिस्टर मसामा नुमित हुमनी सुना इम्फाल लैदुना यिंगसिंखिबने प्राइम मिनिस्टर की पाउताक मतुकना यूनियन मिनिस्टर ऑफ स्टेट होम नित्यानंद राय नुमित तरागतुरनि सुना स्टेट असिदा लैदिबने लोइनना सेंटरना रिलीफ किदमक लुपा करोड़ सामग अमगा पॉइंट हुमद्रागा मंगा पिरख्रबनाखि स्टेट असिगी खुदोंग थ्रिंगा ओइबा मफम निफुगन निपाना सेंट्रल पैरामिलिटरी फोर्स अमसुम स्टेट फोर्सिंग थंख्रे नेशनल हाईवे अनि हांगबा असि नमफुदा हांदोकपा यागने अदुबु मदु तौबदा इसा इशुसिंग सोकदबा लैबना तौदबने लोइनना NH 37 दा लंबी हांदोक्तुना पोसे पुसिलक्ली इरांग सि मतौ क्रमना थोखिबनो हाइबदा जुडिशियल इनक्वायरी सथबा हौख्रबनिना असुंबा खांगंगमलगनी लैंगा अमसुम मियामना स्टेट की इंटीग्रिटी थुगाइबि यारोय अमसुम अतोप लैंगा अमा सेम यारो हाइबसि मयेक सिंगना प्राइम मिनिस्टर अमसुम होम मिनिस्टर दा खंगन की लेख्रबनी स्टेट असि पुन्ना खुंदामिनरिबा फुरुप कुंथ्रागा मंगागी लमनी फुरुप अमना थुगाइबा मतिक नति अखोइना नोंमै कापना लेप्तना इंग थपथबा फिबम अमा लाखनबा अमुक्तंग होनमिनसि पॉलिटिकल की कलक मिहौक साउबा मिफत खरना खुलाई पाइबसिंग इनसिलगा सथरकिबा थाउदोसिना समजरबा मियोय क्यागी पुंसी मंगनखिबने मितोपसिंगी मखुतगी फुरुप सिकनगनी मयाय कापत्रक सिंगदगी फुरुप कनगनी मियाम नोंमै कापना लेप्सि हौजिकति लैंगाना लमेन तुएनबसिंग थेंगनबा सेम सारे मखोय पुनमक लैंगाना थेंगनगनी मियामना सिक्युरिटी फोर्स सिंग सतोक सिन तौबदा थाटपिगनो आखि स्टेट असि कन्ननबो होनाबदा खोंफम अमा फावबा माय लैदुना सेलोय हौजिक नोंग लाक्पा सिदा रिलीफ कैम्प लैरिबा महिरोइसिंग लाइरिक तंबा फंगदबसिंग कैबिनेटना खन्नरगा मई तमहनना बोनरी युमै साकपद यावखिबा CMHT PMJAY बैंक पासबुक सिंग जॉब कार्ड आधार कार्ड लैंड रिकॉर्ड यावना मरोइब डॉक्यूमेंट सिंग असि नौना सानब ऑफिसर सिंग थारगनी मसिदा मिनिस्टर MLA अममम इंचार्ज हाबगा थबक लखलगनी लंजेनरीब महिरोइसिंग मखोइना लैरिब मफमसिंग अदुदा महि तंबा याहननब थबक लखलगन हाकि स्कूल लैरिब रिलीफ कैम्प सिंग हांगदोनबा प्री फेब्रिकेट की युम मफम खरदा लैंगाना लंपीरगा सारगनी पुन्ना युम लिसिंग मरिरोम सानब कैबिनेटना वरेप लौरे युम असिदा बेडरूम अनि अमसुम वाशरूम अमा लोइनना कमन सिंग हापकनी मसिगी मसाक सिंग असि मपानकी पुसिलगलगा पानखकदब ओइबना नुमित तरागा मंगानी रोंगी मनुंग साब लुसिन मंगमनी कनागुम्बना मई का हेना चहौदबदगी सेमजिलगा लैगी हाइब यावरबसु डिसिजन की मखादा पीरिबा हाउसिंग स्कीम अमसुम लैंगा की वन फैमिली वन लाइवलीहुड स्कीम की मखादा सेमजिन साजनब खोंगथांग लखटकनाखि मांगना हाउजिंग इंटरनेट थिंगलिबसि मतम खरदी थिंखिगनी
ꯃꯔꯝꯗꯤ ꯃꯁꯤ ꯍꯦꯛ ꯍꯥꯡꯗꯣꯛꯂꯨꯕꯗ ꯑꯃꯨꯛ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝ ꯂꯩꯕꯅ ꯃꯈꯥ ꯇꯥꯅ ꯊꯤꯡꯅꯕ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯏꯈꯠꯄꯅꯤ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯁꯤꯗ ꯁꯨ ꯅꯠꯇꯕ ꯑꯇꯩ ꯒ꯭ꯔꯨꯞ ꯃꯆꯥ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯧꯖꯤꯛꯁꯨ ꯌꯥꯎꯁꯤꯟꯕꯒꯤ ꯄꯥꯎ ꯂꯩ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯍꯣꯠꯅꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯂꯩꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯒꯣꯚꯔꯅꯔ ꯂꯩꯔꯤꯉꯩꯗ ꯒꯣꯕꯤꯟꯄꯨꯔꯗ ꯀꯟꯅ ꯀꯥꯞꯅꯈ꯭ꯔꯦ ꯈꯥꯃꯦꯟꯂꯧ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯈꯨꯠ ꯊꯣꯛꯅꯕꯗ ꯑꯁꯤ ꯑꯅꯥ ꯑꯁꯣꯛ ꯑꯄꯟ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯒꯣꯚꯔꯅꯔꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯕꯨ ꯎꯅꯈ꯭ꯔꯦ ꯃꯦ 3 ꯃꯅꯤꯄꯨꯔꯗ ꯑꯀꯤꯕ ꯐꯪꯂꯕ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯃꯤ 100 ꯍꯦꯟꯅ ꯁꯤꯈꯤꯕ 300 ꯁꯣꯛꯈꯤꯕ ꯈꯨꯟ ꯃꯌꯥꯝ ꯃꯩꯅ ꯇꯨꯅ ꯆꯥꯛꯇꯨꯅ ꯃꯤ 50,000 ꯍꯦꯟꯅ ꯃꯌꯨꯝ ꯂꯩꯇꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯂꯥꯛꯁꯤꯟꯗꯨꯅ ꯁꯥꯟꯇꯤ ꯄꯨꯔꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯄꯥꯟꯗꯝꯗ ꯒꯚꯔꯟꯃꯦꯟꯠꯅ ꯂꯨꯆꯤꯡꯕ ꯄꯤꯁ ꯀꯃꯤꯇꯤ ꯁꯦꯝꯅꯕꯁꯨ ꯉꯁꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕꯒ ꯂꯣꯏꯅꯅ ꯑꯁꯤ ꯑꯅꯥ ꯑꯃꯁꯨꯡ ꯑꯁꯣꯛ ꯑꯄꯟꯁꯤꯡ ꯌꯥꯎꯈ꯭ꯔꯦ ngasi kuthoknabagi thaudok thokiba maphamsing aduri Bishnupur district ki Chuchampur district ki tainaba Gobinpur amasung Kangpokpi district ka Imphal East district ka tainaba Khamenlok amadi akoibada leiba maphamsing dani ngasi governor Anushya Ayuk-Peace na Chuchampur leiba relief camp sing amadi Bishnupur district ki Moirang area da leiba relief camp sing da satuna camp sing da leiba miyam gunaki governor na Chuchampur da leiba relief camp da satuna camp da leiba sing amadi CSO sing unaduna leiringai da koki militant sing governor na halakadaba tidim lambi ki Bishnupur district ki Phagaksau Ikhai police na kuwanba Kumbi assembly constituency ki Gobinpur amadi akoi mafam singda khuthoknabagi thaudok order thokibane ngasi nungthil pung anirom tabada afaba makhal gi nungmai sing paiba koki militant singna JCB ama sijinaduna Gobinpur bunker ama sanaba hotnaraki amadi madura Assam Rifles amadi BSF ki kangbuna sangsinbaga loinana nakalani gi marakta akan mongna khuthoknaki haidi ahenba forcing sangsinbaga loinana akan momongda khuthoknabadagi koki militant singa mafam adu thadoktuna sakhi Paugi likhun singda phongdorakpagi matungina ngasigi thawdo adu kuki militant singi marakta ama shiraga amana sokki haidi governor na Chuchampurdagi halakpa matamda mafam adu waida ahenba forcing thomjinduna akan mongna ngaksinbagi thabak sing sataki sairaksida Manipurda haujuk oiriba tang taraba phibam asina maram oiraga state asigi towan mafam sing security force sing thamlabasu ngasi ayuk pung 12 rom tawar Imphal East district ki manungsanba Sandipur Singsanga thangnana leiba Khamenlok ta kuki lalhau singna afaba makhal gi nongmai sijina dun attack torakpadagi khungak liba singna khut handuna kapadagi nakalani gi marakta akan mongda khut thoknaraktuna yamdrabada mi mapan sokraidi asopasing manungda miyoi anigi phibam luna laikhiba loinana animak ras ministry da operation tawkhraidi asokpa ayamana north eoc da leiba ras ministry da pukhatuna lekanakhiba loinana kharana porompart leiba jenims da pukhatuna lekanakhibani jenims da pukhalakhiba sing manungda amanatana ataidi ras ministry da refer taraktuna mafam aduda makhatana lengmagi thabak sathari haidi press na phangwa pawdang se ayu pung 13 rom tawada apaba makhal gi nungmai paiba masing yamlabu kukila lawu sing Khamenlok lomda laglaga khungak liba Khamenlok ki khunja sing nungmai kapsilakpani haidi thawdodugi matung ikui kuidana naknaba maphamda deploy tawraga leiba security personnel singna kokila lawu sing tamna minute khara nungmai round kaya marum kaptuna khuthan khadi mafam adu leiba phibam adu lakshinana ba masing yamlaba ehenba security force sing sangsing khre amasum area domination gi thabak pakhre paus iba matam phawra mafam adu nungmai kapnari hari ngasiga akan mongna matam sangna nungmai kapna ki badura koki militant singi marakta asiana aso apan thoklambe ye hari ngasigi Khamenlok amadi akoibada leiba mafam sing khuthoknabada soktuna hospital lekanari bisingi phibam khundrakum assembly constituency ki MLA thoksom location yengsin khibaga loinana ma ki maiki digi angam mateng sing pangki sohari loisalak poina ten takna pongna phampausi diga tinma paung tanga meyamna thamjage sendoi khongwat pagi thabak lepiu haujuk oiriba leibak issue asida singjamai mathak thoksom lekai amasum songtham lekai da marup tawribi sing lanai sel sadoklibi sing amasum microfinancing gi sel khongwatpagi thaba si leibak ki neta da film malak gi paul lepiu haina youth welfare organization thoksom lekai and songtham lekai gi siram hairi amaromda Manipur haujuk thokliba wathok asigi waroi sinama puraktuna tangdu leitaba punsi ama laktriba fawadi microfinance tawriba marup mapang isil inaw singna oinam thingel gram panchayat gi manungsan mafam singda leiba imaibel singgi sendoi kumapunamak lepiu haina oinam thingel gram panchayat ki pradhan TS Goneshwar Singhan apil tawrensu paus na makatana fongdorak le duwa haujuk ina di myam paus matanga sulu sinjara ge masum myam puna no update ngamina sen sinel sigi mekedis myam khom makatana thamjari